Ayok tawjiriba ugan ni ayok ipong मियाम खौरांग नायरप मणिपुर की असेंबली मीफम नोंमगी असेंबली मीफम सूपनगी मिनिट खर खतदा लोशन खरब्रा है चिंगनबदु लोरे हौजिंग मफम चरांगनब थोपग लोरेना स्पीकर नसु असेंबली मीफम एजोन तौखरे है पाउलाई पाउमीसिंग रिपोर्टर्स असेंबली सेशन की कवर तब चंग सेक्शन थोरांग लौई है वफम सिंह थमलई मरुना फोन पुसनब कैमरा याव पोट पुसनब इलेक्ट्रॉनिक डिवाइस क्या मरोम पुसनब की वफम क्या है वफम लई इम्पैक्ट न्यूज़ की रिपोर्टर बक तोराम असेंबली थोड़े मंगोंदगी कमाई तौद असेंबली मीफम लोसनगिबन है खंगनब तंजाउदगे बक मरुना असेंबली सेशन से पुंग क्या हई तरामथोई हौब्रा ओबिचुरी डिफेंस पीबन चिंब खर ममांग पनगिबदु तौगिब्रा करमनो हौजिक असेंबली लोरे हादना पुंग अमा फादिङै थोलैसे कई कई लेबगे ओके अहमद असेंबली मीफम से मियामना मणिपुर मियामना मरुइना लमदम सिद लेरिबा तोंगान तोंगानबा मेरा पाइबी सेसु मियामना पामिबा मीफम अदुमक्ति ओइद्रेना अहमद समझे अदुगा मीफम जे ngasi hainagiba pungbam pung 12 adu chapchana hogi house ki su leader oiba chief minister na lamdam sida thoiba irang maruina victim oiba family leidaba mayam singi mafam da awa phungdubal loina house da leiba member khudimangna haidi awa na taraba leidaba mayam singi punna lemina si haiba resolution ma move togi chief minister na resolution nama mana move torobagi siga iroina congress ki मरुइना एमएलए मंगा सीएलपी लीडर ओक्रमी बोबी यावरगा मरुइना नोमगी ओइबा असेंबली पांथोइबा मिफम मसी यामना तेली मतम कितंग सांगगा हाइबदी नुमित मरीनी मंगानी चथरगा ओपोजिशन की एमएलए सिंगी ओइबा वफम सु हाउस द थमनबगी खुदोंग चाबा पीबीओ हैन याम कन्ना प्रोटेस्ट तौगी मसिम मणिपुर की असेंबली की पुआरी द हाइजोताई अहान बोरंगनी याम कनबा प्रोटेस्ट मा तौना मरकता असेंबली पांथोखिबजे ओपोजिशन की एमएलए सिंगी मरक केनोदगी माइकैदगी कन्न प्रोटेस्ट तौरखिबगी अदुगी हाउस की प्रोसीडिंग दो पांथोकबा यादबदगी स्पीकर ना पुंखाइमगी मतम पोस्टपोन तौखि अदुगी पांथोइबा मतम दुसु हार्ली तारमाथोइदगी हौरगा मिनिट 9 खरा सपा दवाइगी टाइमिंग दनी अदुदा मरुइना ngasiगी ओइबा हाउस की एजेंडा मरुइना हाउस की असेंबली की हान लेखिद्रबा मेंबर तरुक की मफम ओबिचुरी रेफरेंस पीबा हाउस की लीडर होइबा सीएमना बिजनेस एडवाइजरी कमिटी 2023 की फिफ्थ रिपोर्ट में पीगदबनी मरुइना ngasiगी एजेंडा अनी से अदुबु ओपोजिशन की एमएलए होइबा मेंबर सिंगी माइकैदगी अकनबा प्रोटेस्ट मा तोरकपदगी हाउस तो मपुंग फान पांथोकपा ngamgide अदुगा हाउस की लीडर होइबा चीफ मिनिस्टर ना मरुइना रिजोल्यूशन मा मूव तौखिबदो पुंखाइमगी ब्रेक लौर मतुंगदा स्पीकर ना मेंबर सिंगे याब लौरगा रिजोल्यूशन अदु मूव तौगी अदुगा ngasiगी मिफम सिदा चीफ मिनिस्टर ना मरुइना चंद्रयान 3 की इंडिया की यामना मरुइबा स्पेस मिशन सिगी खरा हाईलाइट तौकी अदुगा प्राइम मिनिस्टर नरेंद्र मोदी ना सिगी मिशन सिदा लौरिबा थौदांग मैतै मचामा बिष्णुपुर डिस्ट्रिक्ट की निंगथौजम रघु यामना प्रोमिनेंट ओइबा मिशन सिदा रोल लौगिदबक्ता हाउस की लीडर ओइबा चीफ मिनिस्टर ना थगर वारोल थमदुना यामना नुंगाइबा मणिपुर मचा सिंगी ओइना मणिपुरी सिंगी ओइना याम नुंगाइबा मिकुप अमनी हाइना हाउस की बिफमदुदा थमगी अदुगा पुंगाइममु एन्जोर तौर मतुंगदा सीएलपी लीडर ना ममांग थमगिबा रिजोल्यूशन दु मूव तौर मतुंगदा सीएलपी लीडर मरुइनो क्रम इबोबिना पुनिंग चिंगसलदुना मागी मतम खरा पिबिनबा स्टेज सिगी ओइरबा मियामन पामलिबा इश्यूज की मतंग खितंग थंबा वही होरकपदा अदुगी वाफम अदु खनबा यारोय हानसु हाइबा लेरबनी मदु खनबा यारोय हाइबा पोरमा खरा स्पीकर गा कांग्रेस की एमएलए सिंग की मरकता खरा निगाई संगदांगनाबा खर थोके अदुदगी स्पीकर ना हाउस से मखा ताना चस्थाबा यारोय अदुना सेनेदाइदा एजोन तोकी मरुइना ngasiगी खोइना हाइफेट ताबा मतम छ बतारे ngasiगी असेंबली सेशन सी अखोइगी डीडीके इम्फाल सु
ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯕ꯭ꯔꯣꯗꯀꯥꯁ ꯇꯧꯗꯦ ꯃꯃꯥꯡꯗ ꯆꯠꯊꯈꯤꯕ ꯁꯦꯁꯟꯁꯤꯡꯗ ꯂꯣꯏꯅꯃꯛ ꯕ꯭ꯔꯣꯗꯀꯥꯁ ꯇꯧꯔꯒ ꯃꯌꯥꯝ ꯌꯦꯡꯕ ꯐꯪꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯃꯛꯄꯨ ꯑꯁꯨꯛ ꯂꯨꯔꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯄꯥꯡꯊꯣꯛꯄ ꯑꯗꯨꯁꯨ ꯅꯣꯡꯃꯈꯛ ꯄꯥꯡꯊꯣꯛꯄ ꯁꯦꯁꯟ ꯑꯁꯤꯗ ꯕ꯭ꯔꯣꯗꯀꯥꯁ ꯇꯧꯗꯕꯒꯤ ꯃꯊꯛꯇ ꯄꯥꯎꯃꯤꯁꯤꯡꯅ ꯆꯪꯕꯗꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯂꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯃꯁꯨ ꯉꯁꯥꯏ ꯍꯥꯏꯔꯛꯄꯗ ꯑꯩꯈꯣꯏꯅ ꯇꯥꯖꯕ ꯐꯪꯉꯤ ꯃꯗꯨꯒꯤ ꯃꯇꯥꯡꯗꯗꯤ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯅꯤꯡꯉꯤ ꯀꯔꯤ ꯊꯦꯡꯅꯔꯛꯄꯒꯦ ꯆꯨꯝꯃꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯁꯦꯁꯟ ꯇꯧꯈꯤꯕ ꯁꯦꯁꯟꯗꯨꯒ ꯉꯁꯤ ꯈꯔ ꯍꯦꯟꯅ ꯆꯦꯛꯁꯤꯜꯂꯤ ꯍꯥꯏꯇꯥꯔꯦ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯄ꯭ꯔꯦꯁꯀꯤ ꯒꯦꯂꯔꯤꯗ ꯆꯪꯕ ꯐꯥꯎ ꯀꯣꯂꯣꯝ ꯐꯥꯎ ꯆꯦꯛ ꯇꯧꯏ ꯉꯁꯥꯏ ꯀꯦꯃꯦꯔꯥ ꯌꯥꯎꯕ꯭ꯔꯥ ꯍꯤꯗꯟ ꯀꯦꯃꯦꯔꯥ ꯌꯥꯎꯕ꯭ꯔꯥ ꯑꯈꯟꯅꯕ ꯑꯍꯦꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯈꯤ ꯑꯗꯨꯒ ꯃꯃꯥꯡꯗꯗꯤ ꯄ꯭ꯔꯦꯝꯆꯥꯟ ꯃꯃꯥꯡ ꯅꯪꯅꯁꯨ ꯍꯥꯏꯈꯤꯕ DDKꯗ ꯂꯥꯏꯚ ꯇꯦꯂꯤꯀꯥꯁ ꯇꯧꯋꯦ ꯑꯗꯨꯒꯤ ꯉꯁꯤꯒꯤ ꯁꯦꯁꯟꯁꯤꯒꯤ ꯑꯣꯏꯅ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯈꯤꯗꯦ ꯑꯗꯨꯒ ꯌꯥꯝꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯥꯏꯔꯅꯤ ꯑꯣꯏꯕ ꯁꯦꯁꯟ ꯑꯃ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯑꯣꯏꯇꯥꯔꯁꯨ ꯍꯥꯔꯠꯂꯤ ꯑꯩꯅ ꯄꯥꯖꯕꯗ ꯃꯤꯅꯤꯠ 10ꯒꯨꯝꯕ ꯑꯄꯨꯟꯕꯒꯤ ꯃꯤꯅꯤꯠ 10ꯒꯨꯝꯕꯒꯤ ꯁꯦꯁꯟ ꯑꯣꯏꯔꯝꯒꯅꯤ ꯃꯁꯤ ꯑꯉꯛꯄ ꯑꯃꯁꯨꯡ ꯑꯍꯥꯟꯕ ꯑꯣꯏꯒꯅꯤꯅ ꯑꯩ ꯊꯝꯖꯒꯦ ꯑꯣꯀꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯁꯦꯁꯟ ꯆꯠꯊꯔꯤꯉꯩꯒꯤ ꯇꯥꯏꯃꯤꯡꯗꯨ ꯈꯛ ꯄꯥꯕꯗ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯕꯗꯤ ꯌꯩꯊꯣꯛꯂꯤꯕ ꯇꯥꯏꯃꯤꯡ ꯄꯨꯡꯈꯥꯏꯗꯣ ꯄꯥꯗꯕꯤꯗ ꯁꯦꯁꯟꯒꯤ ꯑꯄꯨꯟꯕꯁꯤ ꯄꯥꯔꯒꯗꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯇꯦꯟꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯐꯥꯎꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯥꯒꯠꯆꯔꯤꯃꯛꯇ ꯃꯔꯨꯑꯣꯏꯅ ꯉꯁꯤ ꯆꯠꯊꯈꯤꯕ ꯑꯁꯤꯒꯨꯝꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝ ꯍꯥꯏꯕ ꯇꯥꯔꯦ ꯃꯤꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯈꯧꯔꯥꯡꯅ ꯉꯥꯏꯔꯛꯄ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝ ꯑꯁꯤ ꯃꯤꯅꯤꯠ 10ꯔꯣꯝꯇꯃꯛ ꯐꯝꯂꯒ ꯇꯣꯛꯈ꯭ꯔꯦ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝꯗꯤ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯃꯔꯨꯑꯣꯏꯅ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤꯁꯤꯡꯒꯤ MLAꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤ ꯈꯟꯅꯅꯕ ꯃꯇꯝ ꯄꯤꯕꯤꯌꯨ ꯃꯈꯣꯏꯕꯨꯁꯨ ꯉꯥꯡꯍꯟꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯕꯤꯖꯤꯅꯦꯁ ꯑꯦꯗꯚꯥꯏꯖꯔꯤ ꯀꯃꯤꯇꯤꯒꯤ ꯃꯈꯣꯏꯅ ꯂꯦꯞꯈꯤꯕ ꯑꯗꯨꯒꯨꯝꯕ ꯁꯦꯗ꯭ꯌꯨꯜ ꯑꯗꯨꯗ ꯌꯥꯎꯗꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯥꯏꯔꯤꯕ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯄꯨꯈꯠꯂꯤꯕ ꯋꯥꯐꯝꯗꯨ ꯌꯥꯔꯣꯏ ꯍꯥꯏꯕꯗꯒꯤ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯈꯟꯅꯅꯕꯒꯤ ꯇꯥꯏꯃꯤꯡ ꯄꯤꯗꯦ ꯍꯥꯏꯗꯨꯅ ꯆꯔꯥꯡꯅꯕ ꯊꯣꯛꯂꯛꯄꯗꯒꯤ ꯍꯥꯏꯔꯤꯕ ꯉꯁꯤꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯌꯥꯝꯅ ꯉꯥꯏꯅꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯁꯤ ꯑꯦꯖꯣꯔꯟ ꯇꯧꯈꯤꯕꯅꯤ ꯍꯥꯏꯕꯅꯤ ꯍꯥꯏꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯁꯟ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯈꯤꯕ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯈꯜꯂꯝꯕ ꯄꯥꯝꯂꯝꯕ ꯃꯈꯣꯏꯅ ꯃꯪꯂꯝꯕ ꯃꯪꯂꯥꯟ ꯑꯩꯈꯣꯏꯒꯤ MLAꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯗꯅ ꯇꯧꯕꯤꯔꯛꯀꯅꯤ ꯍꯥꯏꯅ ꯊꯝꯕ ꯊꯥꯖꯕ ꯑꯗꯨ ꯉꯁꯤ ꯑꯣꯏꯔꯤꯕ ꯊꯣꯛꯂꯛꯏꯕ ꯑꯁꯤꯒꯨꯝꯕ ꯑꯥꯎꯠꯀꯝ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯃꯤꯌꯥꯝꯗ ꯐꯥꯎꯍꯟꯕꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯒꯤ ꯄꯦꯟꯗꯕ ꯑꯁꯤ ꯑꯁꯨꯝ ꯍꯦꯜꯂꯛꯄ ꯇꯥꯔꯒꯗꯤ ꯑꯦꯖꯣꯔꯟ ꯇꯧꯈꯤꯕ ꯃꯤꯐꯝ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯑꯃꯨꯛ ꯀꯧꯔꯛꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯧꯔꯛꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯃꯇꯝꯅ ꯄꯨꯔꯛꯄ ꯇꯥꯔꯦ ꯀꯦꯃꯦꯔꯥ ꯄꯔꯁꯟ ꯅꯃꯔꯥꯛꯄ ꯕꯤꯁꯣꯖꯤꯠ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯔꯤꯄꯣꯔꯇꯔ ꯕꯒꯇꯔꯥꯎ ꯃꯔꯨꯑꯣꯏꯅ ꯄꯥꯎꯗꯝꯖꯔꯤꯕ ꯑꯩ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯄ꯭ꯔꯦꯝꯆꯥꯟ ꯏꯝꯄꯦꯛ ꯅ꯭ꯌꯨꯁ ꯏꯝꯐꯥꯜ ꯑꯋꯥꯕ ꯐꯣꯡꯗꯣꯛꯆꯕ